Image for the main tabidi basumbo yimnam Anuradha Devine Konono Krumzari House Maroiba Pauda State Ki Thakta Teachers Day Torong Pong Tokre was a Marita State Level Teachers Award Land Tokre Manipur Human Rights Commission Ge Timba Amana Suguno Amati Sarok de Satuna Kuki Singna Yunkai Mai Thadokraba Mokam Sang Yang Sing Kre Hayang Pogoksaw Ikai the Ladyba Army Barricade Takai Gadariba Asida Lamnam Sige Nubilub Singna Sarubia Binaba Kokomi Women Wingna Pondora Play Loinana Isagi Yum Matam Kara Tadokuna Salurabasu Amog Isagi Yum the Changana Labada Kiningai Oide Haina Kumbi Kandrage MLA Premsandana Pondokre House Pausan Pizari Department of Education Government of Manipur Sinduna State Thakta Ozaki Numit Palantau Kray Palace Compound Impal the Labor Manipur State Film Development Society Auditorium Da Pangtokiba Toromaduda Education Law and Legislation Minister Tonozam Basanta Kumana the Mitunglan Oibakluinana Education is STE SCERT AE Commissioner is Gyan Prakash IAS Director University and Higher Education Dr. Rangitabali Waikomb IAS Director Education S Al Nandakumar Singh IAS Amadi University of Culture Ge Vice Chancellor P Gunendra Su Daske member oina saruya ke Tharomasage mangoinana Dr. Sarvapalli Radhakrishnan ge photo da haikat laikat tamduna ikai khamnabu utke ngasege tharamduda Oza Maridas the level teachers award land hoke mana phanglaba oza singdudi CC Higher Secondary School ge mathematics subject ke Lecturer Ani Rajkumari Romila Devi Amadi Salam Magachandra Singh Ghari Upper Primary School ge Arts Graduate Teacher Koijamp Machasana Amadi Japo Upper Primary School ge Primary Oja Songsar Nikodem Monchagne Masidanatana College Data State Level College Appreciation Certificate Supiki Appreciation Certificate Kusanakiba College Singduna Don Bosco College Maram Raventa College Rasanpur Southeast Manipur College Komlathabi Waikomani Girls College Thawal Esgula Women College Thawam College Amadi Charchampu College ne Tharongi Athoba Mitunglange Waram Piratuna Minister T S Basanta Kumana High Kunai Magi Tungi Laibak Lepada Ozasang Amadi Maiduishingi Asawa Thodan Lay Mioibana Asa Malerabadi Mangalgi Lambi Amalegani Habasi Tabi Tabibaki Tabak Toriba Ozasingna Honabi Bangaktani Amaga Ikai Kumnava Amadi Punna Hingminaba Asi Afawi Education Leraba Matanda the Oigane Haiki. Now, I think the most important issue today is of coexistence and mutual respect between communities. This has to be achieved between communities and any sort of misunderstanding say mercy not only today but we have to resolve it so that in the future, in the long run, there are no such issues again that will hamper the development of our state in any way. Aduna, Hariba coexistence, mutual respect, sir. We can definitely bring some positive change through education, skill development, and cultural exposure. Martin Grammar Iskona Kaksangi Teachers Day Tharam Ngasi School Asage Class 10 Ge Migration Sinduna Pangthokre Tharamatuda School Asage Headmaster M Manihar Singh Assistant Headmaster Y Kumar Amadi
Senior most teacher Y Tomso Videvina das the Punky. House go Balam Sigi Tangdu Letra ba Piba Masana Maram Oiraga, Nasigi Thoramda, School Sigi, Class 3 degi 10 Pawki Mairoishing Tamak Saruyaki. Tarom Tuda, Mahiroishing in Maike degi Ozasanga, a Chamba Kudol Popiduna Ikaikamnaki. Koksang High School 1984 metric batch na kumsi chahi ke ozagi numit batch asibu takpi tambirakpa hauzag hingduna leriba ozataragi maphamda firol chanaba haira amadi ningsang kudol oina lehau chara amamam kachadana pangthokrai ngasigi palan thoranga mari lenana lubasagi president and munan maitai na haghibada oza amati Satri Singi Tana Thanaba Yadraba Maribu Punsinduna Thamliba Pazakraba Ozagi Numipo Ngasidi Lamdama Asida Freshenge Maunga Chatarakasu Yaure Aduga Togliba Kuki Maitege Lana Asinasu Palan Thorampa Aze Pangtopa Kara Hantabagam Tawi Lebagsigi Mishingi Chada Kunmari Oidiba Mahiroi Shinda Disciplined Amadi Bharapu Chokot Palebaka Ama Ohenge Harabadi Equina Dr. Radha Krishnan Ge Mapung Numate Ozakin Numipo Palan Togotangai Pade Ngasi Ozasangi Mapamda Tony Zaba Yaukiba Bet Asage member Singna Ozasingda Tokliba Kugi Maitegi Land Asi Atubada Loikiba Oirasuno Haina Tony Zaki Committee against the legal notice by the IGAR South to Sri Maheswar Thanawazam National Secretary Republican Party of India Adwala ke Chairman Srimati M. Benu Devi Amadi Executive Member Singh Srimati K.S.H. Anita Devi Srimati Anta Kavita Devi Sri K. Bokul Sharma Amasung Sri Rishikanta Singna Ngasai Raj Babanda Manipur ge Governor Anushya Wikega Uneduna IGAR Sauna Maheshwar ke Mathakta legal notice Thazil Bliba Se Khut Tingsang Binaba Memorandum Amapisang Kray Loinana Governor Assam Rappers the notice ado withdrawal Taunanaba advice Bibinaba Suning Sing Bakaloinana Maheshwar na Haikibasingadu State Asigi Miam Singi Kolone Haiki Governor Committee members in the legal process ke matungina legal notice aduge pakhom pikinaba advice pidaduna memorandum adu forward to bakaloinana IGAR South ge legal notice aduge matangda paulawragani haike Governor Makataraduna Miam ge sentiment sink Mahaksu Khangi Amadi State Asida Amuhana Mausagi Pivamda Hansilagnaba Community Anigi Marakta Lainariba Yanadaba Nungshinadaba Sing Tadonaba Wapamsu Tamke Central Amasung State Gamina Lamdam Asida Amuhana Tangtu Laitaba Amadi Santi Hansilagnaba Honari Lamdam Asige Mipung Kuding Nasu Taudang Lomina Nabasu Governor Pungdoke Kaksing District ke Serau Amadi Sugunoda Kuki Kulai Paibasingna Nomai Kapsinduna Landa Daklaba Matung Mayum Makai Mai Thadokraba Mafam Sing Manipur Human Rights Commission ge se personal lusang matimpa amana Hakting Nana Satuna Yangsan Bakalonana Relicam Taleba Mio Shingasu Unaduna Makwigi Awanungai ge Matang de Sowarisana Kray Ngasigi Manipur Human Rights Commission ge Chairperson Justice IB Saha Commission ge member Kangzamba Khagendra Amadi law officer Warepamp Basanta Kumana Luching Batim Aduna Seru Amadi Sugunada Hakting Nana Jatringida Kaksang District ge DC ke conference hall da Kaksang District ke DC Somerje Salam Assistant SP Operation Binoy Songthamna Chingba District Asage Makokthongba official Singyawba Mephama Mapangthoke Mepamaduda DCG Maikaidagi Lanjanarakpa Miyoshingidamakta Lenga ki Maikaida District Administration na Paikaliba Tabak Singe Matang na Paudangke Kaksang District Police ki Assistant SP Operation Binoy Chongthamge Maikaidagi Su District Asida Localiba Security Singe Chakching Taurang Singe Matang na Paudangke Hariba Paudam Singh Adu Taraba Matungda Chairperson IB Shana District Administration Amadi Police da Lanjanarak liba Miamgi Yai Panaba Tohoningba Tabak Singh Amadi State Azibu Mausagi Punsida Hanzalapa Yanaba Tabak Pakanabagi Matangda Wapong Gapangdoke
loinana mifam adu loiraba matungda chairperson na luchangba timpa aduna chirauda satuna kuke khulai paibasingna mayum makai mai thadokraba mafam sing yengchanki amadi mafam aduda leiramba maitai bengali amadi nepali ki miyoi sing hakthengna unaduna mege tangkuni pantha amadi april ta ahumda thokiba thongtok singka adugi matangda paudam sing lauki tungda timpa aduda sugunugi mafam khara yenglaba matung sero kakjang kunau amadi langmai tungda hangba rally camp singda amok changtuna inmate singa unake unaba aduda inmate singda chairperson na rally camp singa aduda leibada thengnaba tongamba awanungai kya amadi lengakta kari tawhaningba leibage haiba adu hangduna makoge apamba pamda kaya haihenki inmate singi maike dagi su sahi asagi megi tangka ahom dagi kuke khulai paibasingna hauriba lan ase athuba matamda loishinduna makoibu mahusagumna masa masage memda leiba yanaba commission na lengakta akanba pressure pipinaba wafam kya takshin ke commission ge maike dagi su miyamge apamba singka aduda kari tawba yabage haiba adu yengsingani haina thajaba pibagalonana rally camp ta leiriba inmate sing masage sentrok lambi leijaba yanaba legangna kari kari mateng pangba yabage haiba adu yengsinaba kakjang district DC da khanganke Mianga wari sanarba tungda chairperson ge khongsat adu makhatana Thawan district da hangba rally camp ta leiba inmate singa unaduna makhoi ge oiba PAODAM launaba kakjang district thadoke Moirang police station ge manung channa leiba Moirang Oksong bunge Mahindra showroom manake tidem lambe nakalda ngase ayupung nipan lom tabada bom amaleram lei bom leire haiba pau phangmudagi Moirang police station ge temba amalagtuna bom adu tekta kaidana lokhakrai hairi hariba bom adu drone camera sizinaduna thadaramba miss oibadage pokai haudaba oiramba yai jingnabasu lei haina pawasana makatana hairi Bom adu ngasi ayuki pung tararom taba matamda Moirang police station ge tempa ama mana lokhalaba matung trong laubi maneng maikapi lokol da puraga nungthingi pung tarani thoi makharom tabada pokai hankre hairi Tawal amasung Kakjang district apunba lob tagdalna sinduna hayang September ge tang taruke nungthingi punga amataba matamdage hauduna Puariga sagonaduna laklaba Khongjong War Memorial Complex da Manipur miyangi oiba public convention amapang tholagani hairiba convention asida iramdam asige praja khwai punamangna isagi achenba kaya thadok biduna haujang Manipur gi chireba tampham madu oire khanbiduna mifam asida soidana sarukia biu loinana isagi oiba mota phongdoktuna iramdam kanbada sarukia biu haina tagdal gi media coordinator na thorokpa cherolamana apel tawrakle Hayang Pogok Sau Ikaida Ladiba Army Barricade Takai Gadoriba Asida Lamdam Masigi Nupi Lupsing Amadi Miamna Sarugia Bio Haina Kokomi Women Wingna Pongdorakli Nasi Lampelda Leba Kokomige Opesta Pangtopa Pogi Mipamamada Kokomige Assistant Coordinator RK Taraksanana Ngarang Kokomina Bisnopur District Pogok Sau Ikaida Ladiba Army Barricade Takairani Haina Loktokiba asida lamdam asige kaithel nupi singka amadi lamdam asige nupi lupsingna sarugya view miyam yaudana karigumba amata mai pakloi maram asna hayang pung taramathoida chathagadariba thabagase mai pangnaba aikoi puna sarugya minase lamdam asidege kuki narco terroristing mutatpa haibasi aikoi ge pandam ase phangdriba phawba aikoi khongjang sangsinba tangai phade haike Mangna hai handakta Delida Kokomiga India ge Home Minister ga wari sanakiba aduda hairiba Phogoksau Ikai ge Maitai Khul asida Army Barricade leiriba ase lautoktuna Torbung ge wangmada nakal animaki mayada thambiyo haina August ge tang 3 fawba matam thakibani adubo wari sanabage numit nini humni matam launaba hairakpadagi matam ngaikibani adubo matam asiba fawba sarkana hariba Army Barricade asi lauthok tabana maram po oiraga hayeng asi hariba khongjang asi jangsinaba wareb laukibani
ꯑꯩꯈꯣꯏꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯀꯣꯀꯣꯃꯤꯅ ꯂꯧꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯌꯦꯡꯒꯤ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯟꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯤꯌꯥꯝꯒꯤ ꯑꯗꯨꯒꯨꯝꯕ ꯁꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨ ꯊꯝꯖꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯈꯣꯡꯖꯪꯁꯤꯡꯗ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯅ ꯁꯧꯒꯠꯄꯤꯔꯀꯥꯟꯗ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯒꯥꯎꯆꯥ ꯏꯈꯥꯏꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯒꯨꯝꯕ ꯕꯦꯔꯦꯀꯦꯠ ꯏꯟꯊꯨꯕꯒꯤ ꯊꯕꯛꯁꯦ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯅꯨꯄꯤꯒꯤ ꯋꯨꯃꯦꯟ ꯋꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯜꯂꯤ Manipur ke thaudo wato kudimakta mangzan thana thaudang lawriba civil society organization CHO punabaki mafamda thawai meral women da wingi maiketiki paujan pirakli ngasai Manipur Press Club da pangthokpa paugi mifam amada thawai meral ge media coordinator P Raniplana hai lagliba September ke tang 8 numit ke ayuki pung taramathoi taba matamda ibo yaima sumanglela sanglenda CHO punamaki mihu chingna lakpiduna Manipur ge hausek tholeba watoga saga mari leinana lebak miyamna logadaba tangai phadaba thodang sang adugi matangda CSO sing koksung sin nabiduna Manipur miyambo liting amakhakta da sing binabagi wafam khanabiduna maru eba warekya lobina ba phungdokhibaga loinana numit asida CSO singi mihu singna soidana lakbiduna Sidriwa phawba chara henbage khongjang sangsilaba thawai miren women wingi mama oibisingna Idaibaki da makta khang leba awaba setting asida puning jingsin biu hainasu apel taurakli. Bugul lairaba bating thokna rajabi tamaka thabak tawba ngambiraba civil organization adugumma CSO singna amuktang lenbiraktuna laibak miyam bukaram mai kai da karamba khongkham da lepaga raja miyam bu amatoi bilising da sananabagi damakna Karigo mami fama matang hariba ibo yai mu sanglens na dugo mami fam dum tang pangthok na nabagi dam ta kanjadu lawjage media gi khuthang da lulungna CSO singna maroi thuni kya lingi dam koksing sin nabagi ayam sya Manipur da hojak thogleba irang ase ataba matamda wadoshin puraknaba paliba lekang asana kana honari haina kumbi kendra ge MLA sanasam premchandra na phongdokre kumbi kendra ge irang asana Sohalaba awa ana taraba phibam singe matangda khana nainaraba mifam amanga se phagak sau ikai mamang community hall da village volunteer force na sinduna pangthokiba mifam da MLA Premchandana wafam se phondokibani MLA na makata na haikibada kumbi kendragi oinasu irang asida mangta khraba yumkai lanthum kaya ase lengangna sangbat sagana bahonari aduga Rally camp singda leiripa miyam asi masa masagi sapagadaba mafam singda hansilana bahonari Rally camp da leiba sing wakal nungai taningai oipam thokpani madugi awaba sarkana khangi miyam gi apambagi matung ina thabak tawgani hauzik yum saduna leigadariba asida kiningai oide isagi yum matam khara thadoktuna chalurabasu amuk isagi yumda changduna Laibada kiningai oide yum laitraba singe oina nauna yum amasabada lupalak mangage sempam oiraba yai aduga repairing tawbagina lupalak amadagina ani phawba oiraba yai miyamge yai phanaba lengak asana kana honare aikhogi lam macheda ama phawba kana gumbana loba oithokte aikhoi santi puraksi haragade punna lengje manaba change hanagum santi level lamdam pa ama ohelase haike Khana nainaba aduda tobung Gram Panchayat ke Pradhan CH Sanahanbi Saitong Gram Panchayat ke Pradhan M Ibomcha Wango Terakhong Gram Panchayat ke Pradhan P Baleshwar Upa Pradhan Singh Water Member Singh Amadi Laikage Ahalamant Ima Ibel Singh Kayasu Saruk Yake Saruk Yakiba Singh Su Masagi Apambamda Mota Kayasu Phongdonake Adu Southern issue na Canada Waba Hanga Pudu Mukwa Dia Topa the Water Masigumba mayam singase Paminaraga Gianta Minadragadi I need MLA way I mana do way and I can the yard Maramorga I get you now singa as if Aminaraga A problem the mama Mungai Bumlam the Mum for Haita any head I do to me Put the Wakan Manaba Put the Lucy Sanaba Amana Magi Matang Pangba Amana Magi Awabu Ulamatamduda
ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯂꯩꯀꯥꯏ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯗꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ IT road Tamai Kangpokpi road ki Chwalada Laphulalon Manupa ama KRA na paisa tax PWD purakre Soglaba victim ase Tamai subdivision ge manungda leiba Lenglong village ge exianment Hongambo Joina Chehi Yankaitarungi Tagdawasage matangda ngasi numidang warangda press meet ama pangthokladuna victim asina media da hai mama sakaloina mahakin nupi amadi machanupa ga khundege Lapoi khara puduna bolero pickup da Imphal tamna lakhi makhoina chaurangna ayuki pung tare makhairom tarakpada IT road ki chola yorakpada miyoi anina khamduna paisa tax pinaba hairakhi maduda khara wari sanarabatungda paisa pibang ngamloi aina liangmai naga council UNC naga hoho pallubada nupa amana IKRA ni haiduna tamthina inai taba makhai phubirakhe hairi KRA ege thawong asikandam tawi haibagaloinana victim na hai IT road asida lapoi amati tongan ba lalonba gari tarage mathakta chatli makhoi singdasu asumna paisa khai amasung disturbance ke api maramasina marilainaba government authority amadi concerned civil organization singna mieng sangbiyo haina phungdorakli तो नमरोय तो मसामा लारे दे ए ये ममंग लारे अमा फ्रॉम बक नेरे दे कोई एसु प्रेजेंट अमाने पॉपी पे आए वाथो तो पे आए कोई इनकम ततना ले तो एसु पांगे मा अदो मा लाख तो पाए जे एन ए हराम सक अदो ओने ना जी मसा सो ए हरे कोई ए ये लीडर्स इन ए पाई कुसिन एलएनसी यूएनसी नवा हो वो गिमिंग पंदा ए उनी अदो ए नंग कोई प्रोजा ने कोई बचाने अदो बिना सिंग तम को फजना बहुत तनबियो है ए कुछ Lenglong Vilge Kunza ke Liang Pi Bona so Pungdora Kebada Manipur ge present situation asana IT road chaliba lalonba amadi atopa civilian ke awaba mayunare isa yauna Aadhaar card kyarak sek tawki ngasi ke thodok ase taraina lawde liangmai community da purakpaga manai athobada government amadi marilenaba authority na mieng sangbiyo haikhe Housing Manipur da thogle bai irang ase athoba matamda warishin pura u Manipur ge saktam kaibe yaroi tokhaiba lenga leibe yaroi Manipur de ke narco terrorist sing maru phangna takthok kadabane Manipur da NRC chana hangadabane mitop sing Manipur de ke tanthok kadabane Manipur de ke Assam Rappers lokto haiba demand sang taloduna United Protection Committee namolna sinduna Mamang thage August ke tang tarahumdoi dege hauduna nambol kaiten temporary market matam kaktana chatharake ba wakat mifam ngasi su makatana chathare wakam mifam pa ase ngasi ge oina kabo wakseng apunba maira paibi lob thiamba apunba maira paibi irengban apunba maira paibi amade nambol 7 laikai maira paibi ima singna chaireng punaduna wakan mifam adu phangke Constitution ke Article 370 muthakpage mayokta tharakeba petition sing hearing tawraba matungda Supreme Court na lokhiba verdict adu reserve tawduna thamkre Chief Justice Deputy Chandrachud na head oiba judge mangana saba bench aduna numit tarataru ni chupna hearing tawraba matungda verdict adu lokhibade adai judge sing adudi Justice Sanjay Kishan Kaul Sanjib Khana BR Gawai amasung Surya Kane Aroiba Numita Senior Advocates Kapil Sibil Ngapigani Kapil Sibil Gopal Subramaniam Rajiv Dhawan Jafar Saha Dushyant Davina Chingba Kayage Argument Arabatungda Bench Aduna Right Lokibani Top Court Aduna Haikibada Petitioner Singh Natraga Respondent Singh na Aiba Oina Terol Pisange Harabadi Numit Hunigi Manungda Pisalapayagani Article 370 muthakibage matangda central government bu sawarkiba singdi Attorney General R Venkataraman Solicitor General Tushar Mehta Senior Advocate Harit Salve Rakesh Dwivedi amasung Vigirini
Lisangani Taramapange August ki tang mangada Jammu amasung Kashmir Reorganization Act Muthalaga Union Territory ani semnaba Central Government na wareb laukibani. Housing Arabada Maroiba Pau Amani Pizadi. State ki thakta Teachers Day Thoram Pangthokre Ozamarida State Level Teachers Award Lanthokre. Manipur Human Rights Commission ge timpa amana sugno amadi sarokda chatuna kuki chingna yum kai mai thadokraba mapam singeng singkre. Hayeng phokok sau ikhai da leiriba army barricade takai gadariba asida lamnam sike nupilam singna sarugya binaba kokomi women wing na phongdorakle. Loinana Isagi yum matam khara thadokna chalurabasu amuk isagi yum da changtuna lebada kiningai oide haina kumbi kendrege MLA Prem Sandana phongdokre. Image PAODAM ngasigi de matang sada loijere ming tabiri besang ba amukana khurumjare.